Houjik thokliba irang asiga mari leinana Imphal East District ki manung chanba Sawombung amadi Nongada gi mapada army na makhoigi Casper gari khamjinduna chathok chatsin thinjinbadagi khoisaonaraba meeyamna Chingarel Tezpur amasung Pangei da leiba manga shuba amadi taruk shuba IRB gi posta thomjinkhre Santri taduna leiba BSF ki personnel Shingna Kapthorakpa Nongmei Maruna Panbadagi Meeoi ama Leikhidre Amana phibam thina Sokle thaudo adugi matangda press na phangba paw mana hai Pangei da leiba taruk shuba IRB gi gate manakta thokiba laibak thiba thaudok aduna Nongmei Maruna Panbadagi laikanaba ngamdana Leikhidre Meeoi aduti Pangei okram lekaidagi okram sanaton chahi kunga mari apokpa okram inaw kawi Miyamgi iho adubu laksinaba hotnabada security force na tear gas cell kaptuna tankairakpada tear gas cell na panbadagi soklaba meeyoi aduna sagolban tera tongbram lekaidagi takhelambam rex chahi kunga taruk apokpa takhelambam rakesh kawi haidi makhoi animak sokpana maram oiraga Jenims hospital da pukhalaki adubu okram sanaton di hospital chatpaki lambida leikhidabane haidi leikhidaba okram sanaton gi thawai yaudaba hakchang Houjik Jenims ki morgue ta thamkhre haina supaw sana makha tarakli